mayang ngasi muk channel sina Hollywood web series Viking gi episode 73 du pudun lakchare mamang gi episode sing du yeng bidaba yawaragadi soidan yeng biu wari sima pung phana bab tana bagi dama khaijabani ai khoina mamang gi episode gi khangkri biona ning thau heral bu thadok na bagi dama ning thau olaf sa lona singlom dagi landana ba hotna rubada ning thau olaf ki langda thuduna bion hoi si apang ba ta khrabani heral gi paw porakhiba nipa ani du ning thau olaf na tharak po oidun lermle olaf na hana tayari tawduna ising da mai thajalakuna bion hoi si ki henna ba silakpada bion su ising da lup lup tuna chenar khrabani. Hello guys, Rabi Circle na katnaba matam khar khakki oina offer abadi rewards kaya puduna laksani. Rabi Circle si sep oiraba madi isagi haisingba skill bu mapung phana utpa yaraba 100% legal oiba gaming apps amani. Asida dona Rabi game sanaduna paisa phangba yabagi khudung jaba su pi. Rabi Circle si safe and secure oiba tanatana iwai 1 crore hena active player sing lei. Kariguma adom Rabi Circle sanaba haiba miyu yama oirabadi game asi sanaduna cash winning tawbi. Duga kariguma game asi kamdongna sanagani haiba khangdaba tarabasu practice game sanaduna irai laina tamba yahani. Duga hairaba matungda game asi bu sanaduna cash sing tangbi. Rabi Circle da dongna irai laina Paytm phone pay credit card amadi debit card ki kuthangda cash deposit tawba yahani. Loina ahanba deposit tawba matamda welcome bonus oina rupees 2000 su phangbi. Rabi Circle bo adom gi phone da irai laina amadi smoothly sanaba yahani. Adom nasu screen asida u. Maram masina kinthaba tawbuna description da hapsariba link asida gi app asi bu download tawsindi. Amadi register tawbuna ahanba deposit tawba matamda welcome bonus oina rupees 2000 su phangbi. Game asi adom su soidana sanabi. Game asi financial disclaimer ba sa pa responsibility ba na kimpi sanani wai ba madugi makha episode 73 asigi ahanba sin asida Russia rom dagi hauri masida Ivar se angang oiriba Rajkumar Igor gi manakta lagli ka sida leiba udabdagi Ivar na Igor bu kaida leige haduna kau duna changakli Igor su mathakta lotu leramle Igor na Ivar da ai mathak sida lei Ivar saru yauduna chatpa ngamba ni pa hairagli Ivar su angang sina makogi language ta ngakpa sida angakpa magoloina na nangsu aikoi gi lon si phajana khangamena nanga pau phajana phauna bangamba si ai su nungai hairi Igor hariba angang sina ai su nangbu uda yam nungai ba phawi ai gi soinaraba maru Ivar na ibani dudi hojik wari phajana sanaba yaragani angang sina su yaragani hairagli Ivar na ngasidi nangi oina yam maru oiba wari ma sagadabani Igor na kari wari no haduna hangli Ivar na madudi ai hairage nang munna taro ngasi wari sidi namang da isor tholakpada nang ngakpagum ai wari si tawda ngakkadoribani hairi Igor na isor haibasidi amakaktani madusu Oleg kumna tawrongani hairagli angang sinadi Oleg si lai haribasi mani hadu khanjaduran leiri Ivar na noktuna nang si kanano habasi nang nasana khangjarabra haduna hangli Igor na ai nang na haribadu bhava ma taaba ngamdre hairi Ivar na makhata aduna mafam sida leiriba khudimaksi haibadi pot khudimaksi nangini hairagli Igor di khangjadabanina ka sida leiriba pochai singsira hairagli Ivar na natte Igor nakhogi lamdam sida leiriba city khudimak miyoi khudimak lanmi khudimak laibak sidagi hauraga saraga phawba nangini hairagli Igor na noktuna nang haribadudi phagini nangi phagi dudi aina su irai laina khangli aingonda haijaliba natra haina khangi nang hakiba mayam dudi Oleg ki ngaktani hairagli Ivar na ngasidi aina su nanga paw phajana phawna bangamba si yamna nungai ba phawi hojikti aina nangonda mamutta na takpa yaragani nangonda namthak tobiriba singsisu aina takthokpa yaragani hairi angang si hojikti Ivar gi wafam si lusalakpadagi tuminna laikre Ivar na makha tarduna nangi lamdam sida leiriba pochai singsi Oleg ki amata natte Oleg si ishwar amasu natte mahakti icham chamba kai sunataba mini maru oiba mi orebadi nangni Igor khudimak si sunangi ni Igor aina ngasi nangonda hairibasi matam chupada ningsingduna layu haikre angang oriba Igor sisu khara bahap tarakpagum Ivar na hairibasingsi tuminna taaduna laikre masiragi sensi hongkheduna bion hoigi sinda mulakre hojuma khoina kem tawduna leiriba mafam sida Olaf na attack torokpadagi aso apan asi ana mayam yauri bion su hojik mathanda leptun leiri biona ketal flanos da akoi hojik Olaf ki lan misingna magai khudimak to question dur leigre sigidaba leirasu khutpian lam thengnaramaga siba tabani aidi ngakchi thangkalamaga siba pami makhoi ni nachumna wari sadon leiringai makhoi lan misingna bion hoida namthak toramlaba Olaf ki lan mising du pudu lakni tasekbadi ni pasi biona di heral gi mi orboy ningubani adubu Olaf ki oidun leiramli makhoina bion si mafam sida soidana lakna bagidama heral gi mi saduna Olaf na thawain kai bion si kawbo oiramle masigi maram su makha taabda soidana uwa phanglagani biona ni pa sida khitang saurapna hojik aikoida nangna kari mu hainingai leidi karama makhangi namthak tawnaba muk laklibano haidun hangli ni pa sina ai adomda ningthau Olaf na paw matam mu chu haidun lakjabani adomna aikoigi ningthau Olaf fu unaba laklabadi nakhoigi nathakta landaroi hain hairi nipa si wafam sida ketal flanos na thang satok duna changjalagli nipa sida makha ta duna aduga mahakna simasu hairi
ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯃꯀꯣꯛꯅ ꯊꯣꯝꯖꯤꯟꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯂꯣꯡꯈꯥꯛꯂꯣꯡ ꯇꯥꯔꯦ꯫ ꯑꯗꯨꯒ ꯕꯤꯌꯣꯟꯅ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯁꯨꯗ ꯇꯝꯃꯨꯁꯨ ꯆꯠꯂꯨ, ꯑꯩ ꯃꯥꯕꯨ ꯎꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ, ꯅꯤꯡꯊꯧ ꯍꯦꯔꯜꯗꯨ ꯑꯩꯅ ꯍꯤꯡꯅ ꯎꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯇꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯅ ꯀꯦꯇꯜꯐ꯭ꯂꯥꯅꯣꯁꯇ ꯑꯃꯨꯛ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯊꯕꯛ ꯈꯔ ꯇꯧꯔꯝꯒꯗꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯦꯝ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯦꯇꯜꯐ꯭ꯂꯥꯅꯣꯁꯁꯨ ꯕꯤꯌꯣꯟꯒꯤ ꯃꯐꯝꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯦꯒꯔꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯈꯣꯝꯖꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯡꯁꯤꯒꯤ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏ ꯈꯔ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯈꯣꯏꯅ ꯈꯨꯡꯒꯪꯁꯤꯡ ꯆꯪꯗꯨꯅ ꯂꯨꯠ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗꯁꯨ ꯂꯨꯠ ꯇꯧꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯍꯥꯟꯅ ꯇꯌꯥꯔꯤ ꯈꯔ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯅꯈꯣꯏ ꯃꯌꯥꯝꯁꯤ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯐꯪꯂꯕ, ꯂꯥꯟꯊꯦꯡꯅꯕ ꯐꯖꯅ ꯍꯩꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯏ꯫ ꯅꯨꯄꯤ ꯑꯃꯗ ꯂꯦꯒꯔꯊꯥꯅ ꯑꯣꯟꯖꯟꯗꯨꯅ ꯃꯇꯝ ꯑꯃ ꯑꯗꯣꯝꯒ ꯄꯨꯟꯅ ꯑꯩꯒ ꯄꯦꯔꯤꯁꯇ ꯂꯥꯟꯗꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤꯁꯤꯅꯁꯨ ꯅꯤꯡꯁꯤꯡꯂꯤ, ꯑꯩ ꯑꯃꯠꯇ ꯀꯥꯎꯗ꯭ꯔꯤ ꯂꯦꯒꯔꯊꯥ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯣꯝꯒꯤ ꯈꯨꯠꯆꯥꯕꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯅ ꯂꯩꯔꯤ꯫ ꯃꯦꯟ ꯑꯣꯏꯅ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯃꯆꯥꯁꯤꯡ ꯅꯈꯣꯏꯅ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯎꯔꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯊꯨꯅ ꯄꯤꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯃꯆꯥꯁꯤꯡ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯔꯤꯕ ꯁꯥ ꯁꯟꯁꯤꯡꯁꯤ ꯅꯈꯣꯏꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯅꯨꯄꯥ ꯅꯈꯣꯏꯁꯨ ꯍꯧꯖꯤꯛ ꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯄꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯂꯨꯠ ꯇꯧꯕ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯅꯤ꯫ ꯆꯤꯟꯖꯥꯛꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯈꯣꯏꯅ ꯃꯌꯥꯝꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯌꯥꯝꯁꯤꯅꯁꯨ ꯃꯥꯏ ꯃꯊꯧꯁꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯅꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯎꯃꯪꯗ ꯑꯀꯟꯕ ꯎꯔꯤꯁꯤꯡ ꯑꯃꯗꯤ ꯇꯦꯟ ꯁꯥꯕ ꯌꯥꯕ ꯎꯁꯤꯡ ꯊꯤꯔꯨꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯍꯟꯕꯗꯤ ꯌꯥꯔꯣꯏ, ꯌꯥꯝ ꯊꯨꯅ ꯄꯣꯠꯁꯤꯡꯗꯨ ꯄꯨꯔꯒ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ナꯀꯟꯗꯒꯤ ꯂꯦꯒꯔꯊꯥ, ꯅꯪꯅꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ꯫ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯁꯤꯔꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯣꯏ, ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯤ ꯍꯧꯖꯤꯛ ꯑꯣꯂꯥꯐꯀꯤ ꯃꯅꯥꯛꯇ ꯑꯣꯂꯥꯐꯅ ꯀꯧꯕꯗꯒꯤ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯪꯉꯛꯄꯗ ꯍꯦꯔꯜꯁꯨ ꯑꯣꯂꯥꯐꯀꯤ ꯃꯃꯥꯡꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯣꯂꯥꯐꯅ ꯕꯤꯌꯣꯟꯗ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯕꯤꯌꯣꯟ, ꯃꯐꯝꯁꯤ ꯅꯪꯒꯤꯁꯨ ꯏꯌꯨꯝꯃꯛꯅꯤ ꯈꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯔꯝ ꯑꯃꯗꯒꯤ ꯎꯅꯕ ꯐꯪꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯤꯁꯨ ꯃꯊꯧ ꯐꯖꯅ ꯇꯧꯕꯖꯥꯠꯅꯤ, ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯂꯤꯂꯥꯅꯤ, ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯕꯨ ꯊꯥꯖꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯗꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯇ ꯁꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯣꯂꯥꯐꯅ ꯃꯈꯥ ꯇꯥꯗꯨꯅ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯎꯅꯈꯤ꯫ ꯑꯩꯅ ꯈꯟꯕꯗ ꯈꯨꯗꯤꯡꯃꯛꯁꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯁꯤꯅ ꯊꯋꯥꯏ ꯑꯃꯈꯛꯇꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯥꯂꯪꯕꯗ ꯂꯣꯏꯅ ꯇꯤꯟꯈ꯭ꯔꯒꯅꯤ꯫ ꯍꯦꯔꯜꯅ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯃꯪꯂꯥꯟꯗꯨ ꯅꯠꯇꯕ ꯑꯁꯦꯡꯕ ꯇꯥꯏꯕꯪꯒꯤ ꯋꯥꯈꯜꯁꯤ ꯈꯤꯇꯪ ꯈꯜꯂꯕꯗꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯄꯨꯟꯅ ꯅꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯨ ꯊꯥꯖꯧ ꯅꯤꯡꯊꯧ ꯑꯣꯂꯥꯐ, ꯅꯪꯅ ꯃꯐꯝꯁꯤꯗ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯅꯪꯕꯨ ꯌꯥꯒꯗꯕ ꯁꯨꯡꯂꯩ ꯂꯩꯇꯦ꯫ ꯅꯪꯕꯨ ꯃꯈꯣꯏꯅ ꯁꯨꯡꯄꯥꯝ ꯄꯥꯝꯃꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯂꯥꯐꯅ, ꯍꯧꯖꯤꯛꯀꯤ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯅꯤꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕꯅꯤ, ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯕꯤꯌꯣꯟ, ꯅꯪꯒꯤꯁꯨ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯈꯔꯕꯨꯗꯤ ꯂꯩꯔꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇ꯭ꯔꯦ꯫ ꯕꯤꯌꯣꯟꯅ, ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯅꯪꯒ ꯐꯖꯅ ꯂꯥꯟꯊꯦꯡꯅꯔꯝꯂꯕꯗꯤ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯄꯥꯡꯒꯜ ꯁꯣꯏꯗꯅ ꯁꯣꯟꯊꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯨꯗ ꯂꯝꯗꯝ ꯑꯁꯤ ꯅꯪꯅ ꯄꯥꯏꯁꯟꯗꯨꯅ ꯂꯩꯕ ꯉꯝꯃꯝꯃꯣꯏꯗꯕꯅꯤ꯫ ꯅꯪꯁꯨ ꯃꯥꯏꯊꯤꯗꯨꯅ ꯅꯌꯨꯝꯗ ꯍꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯂꯥꯐꯅ, ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯈꯤꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡꯁꯤ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯟꯈꯤꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯔꯤꯕ ꯋꯥꯈꯜꯁꯤꯡꯁꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯆꯣꯛꯊꯔꯕꯅꯤ, ꯑꯗꯨꯅ ꯑꯅꯧꯕ ꯋꯥꯈꯜ ꯈꯔꯁꯨ ꯈꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯅꯤꯡꯊꯧ ꯍꯦꯔꯜ, ꯅꯪꯁꯨ ꯅꯪꯒꯤ ꯑꯩꯅ ꯊꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯅꯕ ꯇꯧꯔꯣ, ꯑꯗꯨꯒ ꯕꯤꯌꯣꯟꯁꯨ ꯃꯍꯥꯛꯀꯤ ꯀꯦꯝꯗꯨꯗ ꯍꯟꯖꯈ꯭ꯔꯖꯅꯤ꯫ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯊꯤꯜꯂꯛꯅꯕ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯍꯦꯔꯜꯗ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯒꯟꯗ ꯐꯨꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯦꯔꯜꯁꯨ ꯑꯣꯂꯥꯐꯇ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯦꯒꯔꯊꯥ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫
ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯈꯨꯠꯂꯥꯏ ꯁꯥꯕꯅ ꯁꯥꯕ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯩꯒꯔꯊꯥꯗ ꯃꯁꯨꯅꯨꯄꯥ ꯍꯦꯂꯤꯅ ꯕꯣꯕꯣꯛ ꯑꯁꯦꯡꯕꯃꯛꯀꯤ ꯃꯐꯝꯁꯤꯗ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯩꯒꯔꯊꯥꯅ ꯂꯥꯟꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯥꯟꯊꯦꯡꯅꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯪꯅ ꯀꯤꯅꯤꯡꯉꯥꯏ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏ ꯑꯅꯤ ꯕꯥꯏꯀꯤꯡ ꯑꯃꯅꯤ ꯊꯧꯅꯥ ꯂꯩꯔꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏꯔꯤ ꯃꯁꯨ ꯍꯦꯂꯤꯅꯁꯨ ꯋꯥꯐꯝꯁꯤꯗ ꯍꯔꯥꯎꯖꯗꯨꯅ ꯑꯩꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯑꯩꯅ ꯊꯧꯅꯥ ꯂꯩꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯛꯂꯤ ꯂꯩꯒꯔꯊꯥꯅꯁꯨ ꯃꯁꯨꯁꯤꯡꯁꯤꯗ ꯆꯨꯞꯄꯤꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯒꯔꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯎꯕꯥꯒ ꯕꯤꯁꯛꯄꯨ ꯁꯦꯟꯅꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒ ꯕꯤꯁꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯉꯛꯏꯕ ꯃꯐꯝꯁꯤ ꯅꯤꯁꯥ ꯆꯥꯐꯝ ꯖꯒꯥ ꯑꯃꯅꯤ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯅꯤꯁꯥꯗ ꯉꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅꯤꯅꯁꯨ ꯕꯤꯁꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯍꯧꯖꯤꯛ ꯕꯤꯁꯛꯁꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯟꯗꯨꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯎꯕꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯍꯥꯟꯅꯒꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯎꯕꯥꯅ ꯕꯤꯁꯛꯇ ꯀꯝꯗꯧꯔꯤ ꯕꯤꯁꯛ ꯅꯪꯒ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯁꯨ ꯑꯉꯥꯎꯕꯒꯨꯝ ꯀꯔꯤ ꯋꯥꯔꯤ ꯍꯥꯏꯕ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯌꯥꯝꯕ ꯎꯕꯥꯅ ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯅꯪꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯊꯧꯗꯥꯡ ꯈꯔ ꯁꯤꯟꯅꯕ ꯄꯥꯝꯃꯤ ꯑꯩꯅ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤ ꯕꯥꯏꯀꯤꯡ ꯈꯔ ꯑꯅꯧꯕ ꯂꯝꯁꯤꯡꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯈꯔ ꯇꯧꯔꯤ ꯃꯁꯤꯗ ꯅꯪꯅ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯅꯪꯅ ꯂꯝ ꯆꯠꯇꯨꯅ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯇꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯈꯟꯗꯨꯅ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯅ ꯍꯣꯏ ꯑꯩꯁꯨ ꯉꯝꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯗꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯥꯏꯔꯣꯏ ꯎꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯊꯥꯖꯧ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯔꯝꯕꯗꯒꯤ ꯕꯤꯁꯛꯁꯤ ꯀꯞꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝꯕ ꯎꯕꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯕꯤꯁꯛꯅ ꯉꯁꯤ ꯑꯁꯨꯝꯅ ꯀꯞꯂꯤꯕꯁꯤ ꯃꯃꯥꯡꯗ ꯃꯌꯥꯝꯕ ꯎꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯈꯤꯕ ꯑꯗꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯅꯤ ꯈꯪꯉꯛꯄꯗꯒꯤ ꯄꯦꯟꯗꯕꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯀꯦꯝ ꯃꯅꯨꯡꯁꯤꯗꯅ ꯕꯤꯌꯣꯟꯅ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯇ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯔꯛꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯃꯇꯝ ꯍꯥꯏꯕꯗꯤ ꯀꯔꯤ ꯃꯇꯝꯅꯣ ꯂꯥꯛꯂꯤꯕꯕꯨ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯍꯣꯏ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁ ꯅꯪꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯅꯤ ꯅꯪꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒ ꯄꯨꯟꯅ ꯂꯩꯔꯨꯕ ꯑꯥꯏꯁꯂꯦꯟ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯨ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯛꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯅꯪꯅ ꯍꯥꯟꯅ ꯃꯐꯝꯗꯨꯒꯤ ꯋꯥꯔꯤꯗꯨ ꯈꯔꯗꯤ ꯈꯪꯉꯝꯃꯒꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯑꯍꯥꯟꯕ ꯆꯠꯄꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯃ ꯅꯪꯈ꯭ꯔꯦ ꯃꯐꯝꯗꯨꯗ ꯆꯥꯅꯕꯁꯨ ꯋꯥꯁꯜꯂꯛꯈꯤ ꯏꯚꯤꯟ ꯀꯧꯕ ꯃꯤꯐꯠꯇ ꯑꯃꯁꯨ ꯌꯥꯎꯏ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯃꯌꯥꯝ ꯇꯧꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯐ꯭ꯂꯣꯀꯤꯗ ꯇꯥꯏꯁꯟꯅꯅꯕ ꯍꯣꯠꯅꯩ ꯐ꯭ꯂꯣꯀꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯊꯣꯔꯒꯤ ꯂꯥꯏꯁꯪ ꯑꯃꯁꯨ ꯌꯥꯝ ꯋꯥꯅ ꯁꯥꯖꯈꯤ ꯃꯗꯨꯁꯨ ꯏꯚꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯈꯥ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯣꯔꯒ꯭ꯔꯤꯝꯕꯨꯁꯨ ꯍꯥꯠꯇꯣꯛꯈꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯤꯔꯣꯟꯗꯨꯅ ꯂꯩꯖꯔꯤꯕꯤ ꯊꯣꯔꯨꯟꯕꯨꯁꯨ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯣꯟꯅ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯋꯥꯐꯝꯁꯦ ꯍꯥꯏꯗꯨꯅ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯁꯤ ꯎꯪꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯕꯤꯌꯣꯟꯅ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯂꯣꯏꯅ ꯈꯨꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯃꯐꯝꯗꯨꯗ ꯐ꯭ꯂꯣꯀꯤꯅꯗꯤ ꯌꯥꯗꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯈꯤ ꯍꯥꯠꯅ ꯁꯨꯅꯕ ꯇꯧꯕꯅ ꯃꯐꯝꯗꯨ ꯃꯥꯡ ꯇꯥꯛꯅꯕ ꯃꯆꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯅꯗꯤ ꯀꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯐ꯭ꯂꯣꯀꯤꯒꯤ ꯋꯥꯐꯝꯗꯨ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯏꯚꯤꯟꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯈꯤꯕꯅꯤ ꯀꯔꯤꯒꯤꯁꯨ ꯍꯥꯠꯂꯣꯏꯗꯣꯔꯤꯕꯅꯣ ꯑꯩ ꯏꯁꯥꯃꯛ ꯕꯥꯏꯀꯤꯡ ꯑꯃꯅꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯐ꯭ꯂꯣꯀꯤꯅ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯃꯗꯤ ꯃꯐꯝꯗꯨꯗ ꯃꯪꯂꯥꯟ ꯑꯃ ꯃꯪꯖꯈꯤꯕꯅꯤ ꯏꯚꯤꯟꯒ ꯅꯪꯒꯒꯤ ꯆꯥꯎꯈꯠꯇꯕ ꯅꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯤ ꯐ꯭ꯂꯣꯀꯤꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅꯒꯗꯤ ꯍꯥꯠꯈꯤꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯅꯠꯇꯦ ꯕꯤꯌꯣꯟ ꯑꯩꯅꯗꯤ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯐ꯭ꯂꯣꯀꯤꯗ ꯈꯨꯠ ꯊꯥꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯈꯣꯏꯅꯤ ꯃꯔꯩ ꯌꯦꯠꯅꯔꯝꯕ ꯌꯥꯏ ꯃꯗꯨꯗ ꯅꯪꯅ ꯁꯣꯏꯕꯗꯒꯤ ꯑꯣꯏꯔꯣ ꯁꯥꯎꯕꯗꯒꯤ ꯑꯣꯏꯔꯣ ꯐ꯭ꯂꯣꯀꯤꯕꯨ ꯅꯪꯅ ꯈꯨꯠ ꯊꯥꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯅꯠꯇꯦ ꯕꯤꯌꯣꯟ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯒꯅꯨ ꯐ꯭ꯂꯣꯀꯤꯅ ꯃꯐꯝ ꯈꯪꯗꯅ ꯉꯁꯤ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯀꯤꯡꯒꯤ ꯈꯨꯖꯤꯁꯤꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯅꯪ ꯍꯧꯖꯤꯛꯁꯨ ꯏꯁꯣꯔ ꯅꯤꯡꯖꯗꯨꯅ ꯂꯩꯌꯨ ꯐ꯭ꯂꯣꯀꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯅꯪ ꯏꯁꯣꯔꯗ ꯅꯤꯡꯖꯗꯨꯅ ꯂꯩꯌꯨ ꯃꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯥꯕꯅꯤ ꯅꯪ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯐ꯭ꯂꯣꯀꯤ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯛꯄꯤꯕ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝꯁꯦ ꯍꯥꯏꯔꯝ ꯕꯤꯌꯣꯟꯁꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯁꯨ ꯕꯤꯌꯣꯟꯗ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯕꯤꯌꯣꯟ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯔꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯒꯔꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ
ꯃꯁꯤꯗ ꯕꯤꯁꯛꯁꯤ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯎꯕꯥꯒꯤ ꯌꯥꯊꯪꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯃꯔꯝꯗꯤ ꯕꯤꯁꯛꯁꯤ ꯅꯤꯁꯥ ꯆꯥꯐꯝ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯗꯅꯕꯅꯤ ꯍꯧꯖꯤꯛ ꯕꯤꯁꯛꯅ ꯊꯣꯡꯁꯤ ꯊꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯅꯕ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯥꯁꯤꯁꯨ ꯅꯤꯁꯥ ꯐꯪꯉꯛꯇꯕꯒꯤ ꯄꯪꯑꯣꯗ ꯑꯣꯗꯨꯅ ꯂꯩꯔꯤ ꯃꯄꯥꯟꯂꯣꯝꯗꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯕꯤꯁꯛꯀꯤ ꯃꯑꯣꯡꯁꯤ ꯎꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯆꯦ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥꯅ ꯁꯤꯟꯗꯨꯅ ꯕꯤꯁꯛꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯁꯤ ꯖꯍꯥꯖꯁꯤꯡꯁꯤꯗ ꯄꯣꯠ ꯆꯩ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯕꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯕꯤꯁꯛꯇꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯕꯤꯁꯛꯀꯤ ꯗꯥꯏꯇ ꯂꯩꯇꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯎꯕꯥꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯎꯕꯥꯅ ꯃꯌꯥꯝꯗꯁꯨ ꯕꯤꯁꯛꯄꯨ ꯊꯤꯔꯨꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯌꯥꯝꯁꯤꯅꯁꯨ ꯕꯤꯁꯛ ꯊꯤꯔꯛꯄꯗ ꯍꯧꯖꯤꯛ ꯅꯤꯁꯥ ꯆꯥꯐꯝ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯕꯤꯁꯛꯁꯤ ꯎꯕꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯐꯥꯗꯨꯅ ꯄꯣꯔꯛꯂꯒ ꯎꯕꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯎꯕꯥꯅ ꯕꯤꯁꯛꯀꯤ ꯈꯗꯥꯡꯁꯤ ꯄꯥꯏꯗꯨꯅ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯕꯤꯁꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯆꯧꯕ ꯆꯥꯟꯁ ꯑꯃ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯣꯛꯇꯕꯗꯒꯤ ꯄꯨꯡꯉꯥꯡ ꯃꯥꯡꯍꯜꯂꯦ ꯕꯤꯁꯛꯇꯤ ꯅꯤꯁꯥ ꯉꯥꯎꯃꯟꯕꯗꯒꯤ ꯃꯔꯣꯟ ꯐꯥꯎꯕ ꯐꯖꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯎꯕꯥꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯎꯕꯥꯅ ꯕꯤꯁꯛꯀ ꯂꯣꯏꯅꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏ ꯃꯍꯥꯛ ꯌꯥꯎꯗꯅ ꯆꯠꯅꯕ ꯇꯧꯔꯣ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯅꯈꯣꯏꯅꯁꯨ ꯈꯟꯖꯔꯣ ꯅꯈꯣꯏꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯅꯤ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯅꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯕꯤꯁꯛꯁꯨ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯌꯥꯟꯗꯨꯅ ꯃꯥꯁꯨ ꯌꯥꯎꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯗꯤ ꯕꯤꯁꯛꯁꯤ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯊꯝꯃꯝꯂꯦ ꯎꯕꯥꯅ ꯕꯤꯁꯛꯇ ꯑꯃꯨꯛ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯕꯤꯁꯛ ꯅꯨꯡꯁꯤꯗꯨꯅꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯖꯠ ꯑꯃꯗꯤ ꯅꯁꯥꯒꯤ ꯏꯖꯠ ꯐꯥꯎꯕ ꯌꯦꯡꯗꯦ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯖꯧ ꯅꯪꯁꯤ ꯔꯦꯛꯅꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯂꯦꯝꯂꯤꯕꯔꯥ ꯕꯤꯁꯛꯅꯁꯨ ꯎꯕꯥꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯟꯁꯤ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯍꯥꯏꯖꯔꯤ ꯎꯕꯥꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯅꯪꯅ ꯑꯃꯨꯛꯀꯁꯨ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯕꯅꯤ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯅꯁꯛꯇꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯕꯤꯁꯛꯁꯤ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯎꯕꯥꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯕꯤꯁꯛꯁꯤ ꯃꯌꯥꯝꯕ ꯎꯕꯥꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯉꯥꯎꯕꯒꯨꯝ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯤ ꯃꯌꯥꯝꯅꯁꯨ ꯃꯉꯣꯟꯗ ꯅꯣꯛꯅꯕꯤꯔꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯂꯒ ꯃꯐꯝ ꯑꯃꯗ ꯐꯝꯃꯨꯕꯗ ꯑꯥꯏꯚꯔꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯆꯦꯟꯁꯤꯜꯂꯛꯄ ꯑꯁꯤ ꯃꯃꯤꯠꯁꯤꯗ ꯑꯃꯨꯛ ꯎꯔꯤ ꯃꯁꯤꯗ ꯃꯊꯟꯇ ꯑꯃꯨꯛ ꯈꯪꯗꯨꯅ ꯃꯁꯥꯁꯤ ꯇꯥꯁꯟꯗꯨꯅ ꯌꯥꯝ ꯀꯤꯅ ꯂꯩꯖꯔꯤ ꯃꯅꯥꯀꯣꯡꯗꯁꯨ ꯑꯥꯏꯚꯔꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯕꯤꯁꯛꯁꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯚꯔꯅ ꯋꯥꯈꯜ ꯑꯃꯗ ꯍꯤꯞꯇꯨ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯁꯤ ꯆꯪꯉꯛꯂꯤ ꯏꯒꯣꯔꯅ ꯑꯥꯏꯚꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯑꯥꯏꯚꯔꯅ ꯑꯉꯥꯡꯁꯤꯗ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯏꯒꯣꯔꯅ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯑꯃꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯄꯨꯁꯤ ꯑꯩꯅꯦ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯚꯔꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯏꯒꯣꯔ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯅꯪꯒꯤꯅꯤ ꯅꯪ ꯈꯛꯇꯒꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯊꯥꯖꯔꯛꯈꯤꯅꯤ ꯍꯥꯏꯔꯤ ꯏꯒꯣꯔꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯑꯣꯂꯦꯛꯅ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔꯁꯨ ꯑꯣꯂꯦꯛꯄꯨ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯑꯥꯏꯚꯔꯅ ꯑꯣꯂꯦꯛꯇ ꯑꯩꯒ ꯎꯅꯕ ꯄꯥꯝꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯑꯩ ꯋꯥꯐꯝ ꯈꯔ ꯅꯪꯉꯣꯟꯗ ꯇꯝꯅꯤꯡꯕꯒꯤ ꯀꯧꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯣꯔꯗꯔ ꯂꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯅꯈꯣꯏꯔꯣꯝꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨ ꯉꯁꯤꯗꯤ ꯌꯧꯔꯛꯂꯕꯅꯤ ꯑꯥꯏꯚꯔ ꯍꯥꯏꯔꯤ ꯑꯥꯏꯚꯔꯁꯨ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯔꯥꯎꯗꯨꯅ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯀꯥꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯅꯤ ꯅꯪ ꯃꯃꯤꯡ ꯂꯩꯔꯕ ꯔꯦꯛꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯅꯪꯅ ꯃꯁꯤꯒꯤ ꯐꯝ ꯑꯁꯤ ꯄꯥꯏꯔꯕꯗꯤ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯜꯂꯥꯎ ꯐꯥꯎꯕ ꯂꯥꯎꯕ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯤ ꯑꯥꯏꯚꯔꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯑꯩꯁꯤ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯑꯩꯅ ꯑꯣꯏꯌꯨ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯁꯨ ꯑꯥꯏꯚꯔꯅ ꯃꯥꯅ ꯄꯤꯔꯤꯕ ꯐꯝ ꯑꯁꯤ ꯑꯥꯏꯚꯔꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧ ꯍꯥꯏꯕ ꯌꯥꯗꯕ ꯑꯁꯤꯗ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯤꯕ ꯐꯝ ꯑꯁꯤ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯀꯣꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯥꯏꯍꯜꯂꯛꯑꯒꯅꯨ ꯑꯥꯏꯚꯔ ꯑꯩꯅ ꯉꯁꯤ ꯄꯤꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯤꯕꯅꯤ ꯅꯪꯒꯤ ꯐꯤꯕꯝꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅ ꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯂꯩꯕꯥꯛꯇꯨꯗ ꯔꯨꯜ ꯃꯌꯥꯝ ꯑꯃ ꯆꯂꯥꯏꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯁꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯒꯗꯣꯔꯕꯅꯤ ꯅꯪ ꯃꯐꯝꯁꯤꯗ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯅꯈꯣꯏ ꯚꯥꯏꯀꯤꯡ ꯀꯥꯡꯕꯨꯒꯤꯗꯤ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤ ꯑꯥꯏꯚꯔꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪꯅ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯛꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯪꯂꯤ ꯑꯥꯏꯚꯔꯅ ꯑꯩꯁꯤ ꯏꯁꯣꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯛꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯪ ꯏꯁꯣꯔ ꯑꯃ ꯅꯠꯇꯦ ꯑꯥꯏꯚꯔ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯀꯥꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯑꯣꯏꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯐꯝ ꯑꯁꯤ ꯆꯞ ꯆꯥꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯃꯁꯤꯗꯒꯤ ꯅꯪꯅ ꯍꯦꯟꯇꯣꯛꯇꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯪꯒꯤ ꯁꯔꯨ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯣꯡꯐꯝꯁꯤꯗ ꯄꯨꯟꯅ ꯐꯨꯝꯖꯤꯟꯈꯤꯅꯤ
ꯑꯥꯏꯚꯔꯁꯨ ꯑꯣꯂꯦꯛꯇ ꯈꯥꯔꯞꯅ ꯌꯦꯡꯉꯛꯂꯤ ꯑꯣꯂꯦꯛꯁꯨ ꯑꯥꯏꯚꯔꯗ ꯁꯥꯎꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯈꯔꯗꯤ ꯍꯧꯔꯛꯂꯤ ꯃꯈꯥ ꯇꯥꯕ ꯃꯈꯣꯏꯅꯤꯁꯤ ꯀꯔꯝꯕ ꯃꯔꯤ ꯂꯩꯅꯔꯛꯑꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯂꯥꯐꯀꯤ ꯃꯅꯥꯛꯇ ꯍꯦꯔꯜꯒ ꯕꯤꯌꯣꯟꯒꯁꯨ ꯀꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯇꯧꯔꯤ ꯑꯣꯂꯥꯐꯅ ꯑꯅꯤꯁꯤꯗ ꯑꯩ ꯃꯐꯝꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯄꯨꯡ ꯀꯌా ꯐꯝꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯅꯤꯌꯣꯝꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯈꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯋꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯤꯛꯄ ꯂꯩꯕꯥꯛꯁꯤꯡꯁꯤ ꯑꯃꯅ ꯑꯃꯗ ꯑꯣꯟꯁꯟꯅꯗꯨꯅ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯂꯥꯟ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯤ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯅꯪꯅ ꯑꯄꯪꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯅꯪꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯁꯨ ꯅꯪꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯑꯄꯪꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯅꯤꯡꯊꯧ ꯍꯦꯔꯜ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯆꯨꯝꯕ ꯑꯃꯁꯨ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯡꯅ ꯑꯩꯉꯣꯟꯗ ꯊꯧꯖꯥꯟꯕꯤꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯜꯂꯦ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦꯅꯦ ꯅꯪꯅ ꯎꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕꯒꯤ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯔꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯥꯟ ꯇꯧꯅꯔꯤꯕꯁꯤ ꯇꯣꯛꯊꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯅꯣꯔꯋꯦ ꯄꯨꯝꯕꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯄꯥꯡꯒꯜ ꯑꯃ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯔꯒꯗꯤ ꯕꯤꯌꯣꯟ ꯅꯪ ꯅꯠꯇꯅ ꯑꯇꯩꯗꯗꯤ ꯑꯩꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯣꯔꯋꯦꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯤ ꯃꯈꯣꯏꯒꯤꯁꯨ ꯃꯣꯠ ꯂꯣꯏꯅ ꯇꯥꯈꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯐꯝ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯔꯝꯗꯝ ꯐꯥꯎꯕ ꯕꯤꯌꯣꯟ ꯅꯉꯣꯟꯗ ꯀꯠꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛ ꯅꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯊꯥꯗꯣꯛꯂꯕꯅꯤ ꯅꯈꯣꯏꯅꯤꯒꯤ ꯃꯣꯠꯇꯨꯁꯨ ꯑꯩꯉꯣꯟꯗ ꯊꯨꯅ ꯇꯥꯍꯜꯂꯛꯅꯕ ꯇꯧꯔꯣ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯄꯗ ꯃꯇꯝꯗꯤ ꯌꯥꯝꯅ ꯆꯪꯍꯟꯕꯗꯤ ꯇꯧꯒꯅꯨ ꯑꯩ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯒ ꯍꯦꯔꯜꯒꯁꯨ ꯑꯣꯂꯥꯐꯀꯤ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯇꯥꯔꯝꯂꯒ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯂꯦꯞꯆꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯩꯒꯔꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯒꯔꯊꯥ ꯍꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞꯅ ꯍꯨꯝꯁꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃꯅ ꯎꯊꯛꯇꯒꯤ ꯌꯦꯡꯕꯗ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯇꯝꯅ ꯂꯥꯛꯄꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯎꯆꯦꯛꯀꯤ ꯃꯈꯣꯟ ꯁꯥꯗꯨꯅ ꯃꯈꯥꯔꯣꯝꯗ ꯂꯩꯕ ꯑꯉꯥꯡ ꯈꯔꯗ ꯁꯤꯒꯅꯦꯜ ꯑꯃꯨꯛ ꯄꯤꯔꯛꯂꯤ ꯅꯨꯄꯤꯃꯆꯥ ꯈꯔꯁꯤꯅꯁꯨ ꯎꯃꯪꯁꯤꯡꯁꯤꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯎꯃꯪꯒꯤ ꯖꯒꯥꯗ ꯃꯩꯈꯨ ꯀꯥꯍꯟꯗꯨꯅ ꯊꯝꯃꯝꯂꯤ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯉꯁꯥꯏ ꯎꯆꯦꯛꯀꯤ ꯃꯈꯣꯟ ꯁꯥꯗꯨꯅ ꯈꯣꯡꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯀꯛꯊꯈ꯭ꯔꯦ ꯈꯨꯡꯒꯪ ꯃꯅꯥꯛꯂꯣꯝꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯎꯃꯪꯁꯤꯗ ꯃꯩꯈꯨ ꯀꯥꯔꯛꯄꯁꯤ ꯎꯔꯒ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯈꯣꯡꯗꯨꯅ ꯃꯌꯥꯝꯗ ꯁꯤꯒꯅꯦꯜꯁꯤ ꯄꯤꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪꯁꯤꯗ ꯃꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯇꯥꯛꯇꯨꯅ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯅꯤꯄꯥ ꯑꯃꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯉꯥꯡ ꯑꯃꯁꯤ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯅꯨꯄꯤꯃꯆꯥꯁꯤ ꯆꯦꯜꯂꯛꯂꯕꯁꯨ ꯈꯨꯡꯒꯪ ꯌꯧꯕ ꯉꯝꯗꯅ ꯅꯤꯄꯥ ꯑꯁꯤꯅ ꯊꯥꯡꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯈꯨꯡꯒꯪꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯂꯣꯏꯅ ꯇꯌꯥꯔꯤꯗ ꯂꯨꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯅꯤꯄꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯗ ꯃꯐꯝꯁꯤꯗꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯗꯦ ꯃꯈꯣꯏ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯈꯨꯡꯒꯪꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯒꯔꯊꯥ ꯍꯣꯏꯅ ꯁꯥꯔꯝꯕ ꯒꯦꯠ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯟꯅꯕ ꯇꯧꯔꯤꯉꯩ ꯆꯤꯡꯊꯛꯂꯣꯝꯗꯒꯤ ꯇꯦꯟꯖꯩ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯍꯧꯔꯛꯈ꯭ರೆ ꯃꯈꯣꯏꯅ ꯊꯣꯡꯁꯤ ꯑꯃꯨꯛ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯜꯂꯛꯄꯗꯁꯨ ꯂꯩꯒꯔꯊꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯌꯨꯝꯊꯛꯇ ꯂꯣꯏꯅ ꯇꯣꯡꯗꯨꯅ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯔꯛꯇꯨꯅ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯥꯜꯂꯛꯂꯤ ꯂꯩꯒꯔꯊꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯐꯥꯏꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯥꯟꯊꯦꯡꯅꯔꯛꯄꯗꯒꯤ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯇꯧꯈ꯭ꯔꯦ ꯂꯩꯒꯔꯊꯥ ꯍꯣꯏꯅꯁꯨ ꯂꯥꯟ ꯑꯁꯤ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯇꯣꯔꯕꯤꯒ ꯕꯤꯌꯣꯟꯒꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯂꯤꯁꯤ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯒꯦꯠꯁꯤꯗ ꯂꯦꯞꯂꯒ ꯃꯕꯣꯛ ꯂꯩꯒꯔꯊꯥꯗ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯌꯨ ꯕꯣꯕꯣ ꯑꯩ ꯀꯤꯕꯗꯒꯤ ꯃꯈꯣꯏꯁꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛ ꯕꯤꯌꯣꯟꯗ ꯌꯦꯛꯅꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯎꯔꯦ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤ ꯇꯝꯅ ꯁꯒꯣꯜ ꯑꯁꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯤ ꯂꯩꯒꯔꯊꯥꯁꯨ ꯃꯁꯨꯁꯤ ꯅꯤꯄꯥꯁꯤꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯈꯪꯕꯗꯒꯤ ꯍꯦꯂꯤꯗ ꯆꯦꯟꯈꯤꯅꯕ ꯀꯟꯅ ꯌꯥꯊꯪ ꯄꯤꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯅ ꯇꯥꯗꯕꯗꯒꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛ ꯅꯤꯄꯥꯁꯤꯅ ꯂꯩꯒꯔꯊꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯥꯡꯅ ꯌꯥꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯂꯩꯒꯔꯊꯥꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯨꯁꯤꯕꯨ ꯀꯣꯡꯈꯠꯇꯨꯅ ꯀꯞꯆꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯟꯍꯥꯏꯜꯒꯤ ꯃꯃꯪꯗ ꯂꯩꯒꯔꯊꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯂꯣꯏꯅ ꯎꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯀꯔꯝꯕ ꯖꯒꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯂꯩꯒꯔꯊꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯅꯗꯤ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯃꯐꯝꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ
ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯥꯏꯚꯔꯅ ꯑꯣꯂꯦꯒꯀꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯎꯍꯟꯗꯕꯤꯗ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯂꯦꯒꯀꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯥꯅꯕ ꯈꯔꯁꯨ ꯄꯤꯗꯨꯅ ꯅꯤꯄꯥꯁꯤꯗ ꯆꯥꯍꯜꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯩꯅ ꯅꯪꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯈꯤꯕꯁꯤ ꯄꯥꯝꯗꯦ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪ ꯐꯥꯖꯤꯜꯂꯤꯕꯁꯤꯗꯒꯤ ꯅꯤꯡꯇꯝꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯂꯦꯒꯀꯤ ꯃꯌꯥꯝꯕꯁꯤꯁꯨ ꯏꯉꯛ ꯉꯛꯅ ꯅꯤꯡꯇꯝꯕ ꯄꯜꯂꯛꯄ ꯑꯁꯤꯗ ꯑꯩꯁꯨ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ꯫ ꯅꯪꯅꯁꯨ ꯎꯔꯤꯕꯗꯨꯅꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯤ꯫ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯅꯪ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯁꯤ ꯅꯪꯅ ꯃꯪꯗ ꯐꯥꯎꯕ ꯎꯔꯝꯈꯤꯔꯣꯏ, ꯅꯪꯅ ꯅꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ ꯄꯣꯠ ꯉꯥꯛꯇꯅꯤ꯫ ꯑꯥꯏꯚꯔꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯕꯗ ꯑꯩꯅ ꯄꯦꯟꯒꯗꯕ ꯂꯩꯇꯦ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯅꯠꯇꯦ꯫ ꯑꯩ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯂꯦꯒꯄꯨ ꯃꯍꯥꯛꯀꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯄꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯂꯦꯒꯀꯤ ꯃꯌꯥꯝꯕꯁꯤꯅꯁꯨ ꯑꯥꯏꯚꯔꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯇꯣꯔꯕꯤꯗ ꯒꯦꯟꯍꯥꯏꯜꯅ ꯑꯩꯅ ꯉꯔꯥꯡ ꯃꯪ ꯑꯃ ꯃꯪꯉꯤ ꯇꯣꯔꯕꯤ, ꯃꯪꯗꯨꯗ ꯈꯨꯡꯒꯪ ꯑꯃꯁꯨ ꯃꯩ ꯆꯥꯛꯄ ꯎꯏ, ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯂꯒ ꯎꯊꯛꯇ ꯌꯥꯟꯕꯁꯤ ꯎꯏ, ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯁꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯏ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅ ꯅꯪꯒꯤ ꯃꯪꯗꯨꯒꯤ ꯑꯥꯊ꯭ꯔꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯟꯍꯥꯏꯜꯅ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯃꯪꯗ ꯎꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯂꯒꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯑꯗꯨꯗꯤ ꯅꯠꯇꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯇꯣꯔꯕꯤꯁꯨ ꯄꯥꯈꯠꯇꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯃꯌꯥꯝ ꯄꯣꯛꯂꯛꯂꯤ꯫ ꯎꯕꯥꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯉꯁꯥꯏꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯎꯕꯥꯅ ꯒꯟꯍꯥꯏꯜꯗ ꯅꯪ ꯃꯐꯝꯗꯨꯗ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯒꯟꯍꯥꯏꯜ, ꯑꯗꯨꯅ ꯃꯐꯝꯗꯨ ꯑꯣꯟꯅꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯒꯟꯍꯥꯏꯜꯅ ꯍꯣꯏ ꯑꯩ ꯃꯐꯝꯗꯨ ꯆꯠꯄꯨꯗꯤ ꯆꯠꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯗ ꯎꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯂꯒꯊꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯂꯩ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯏ, ꯑꯗꯨꯅ ꯑꯩ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯑꯗꯣꯝ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯃꯤꯔꯣꯜꯂꯤꯕꯅꯤ, ꯈꯨꯡꯒꯪꯗꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯄꯅꯤ ꯍꯥꯏꯔꯤ꯫ ꯒꯟꯍꯥꯏꯜꯅ ꯃꯗꯨꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯒꯟꯍꯥꯏꯜꯗ ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯎꯕꯥꯅ ꯑꯃꯨꯛ ꯇꯣꯔꯕꯤꯗ ꯈꯥꯝꯗꯨꯅ ꯃꯗꯨ ꯌꯥꯔꯣꯏ ꯇꯣꯔꯕꯤ, ꯃꯐꯝꯁꯤ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯕꯤꯌꯣꯟꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯅꯪꯒꯤꯁꯨ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩ ꯑꯇꯣꯞꯄ ꯃꯤ ꯈꯔ ꯃꯐꯝꯗꯨꯗ ꯊꯥꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅꯗꯤ ꯃꯆꯥꯁꯤꯡꯗꯨꯒꯤ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯎꯕꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯖꯧ ꯇꯣꯔꯕꯤ, ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯆꯠꯄ ꯄꯥꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯦꯔꯦꯀꯠ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯅꯪꯒꯤꯁꯨ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯕꯥꯅꯤꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯒꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯒꯊꯥ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯅ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯂꯒꯊꯥꯅ ꯃꯌꯥꯝꯗ ꯂꯨꯠ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯥꯅꯕ ꯆꯦꯡꯆꯥꯛ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯖꯔꯤꯕ ꯁꯥ ꯁꯟꯁꯤꯡꯒꯤꯗꯤ ꯄꯨꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯝꯕꯤ ꯑꯅꯤꯈꯛ ꯂꯩ꯫ ꯑꯍꯥꯟꯕ ꯂꯝꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯆꯦꯟꯗꯨꯅ ꯂꯣꯠꯂꯨꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯑꯅꯛꯄ ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯈꯣꯝꯖꯤꯟꯗꯨꯅ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯔꯕꯁꯨ ꯆꯪꯉꯕꯁꯨ ꯃꯈꯣꯏꯒ ꯑꯉꯝꯕꯤ ꯊꯥꯛꯇ ꯂꯥꯟꯊꯦꯡꯅꯔꯝꯕꯗꯨꯅꯤ ꯍꯥꯏꯔꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯕꯅꯤ, ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ꯫ ꯃꯌꯥꯝꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯆꯠꯄꯤꯈꯣ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯉꯣꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯟꯗꯨꯅ ꯃꯈꯣꯏꯒ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯟꯊꯦꯡꯅꯔꯕꯁꯨ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯤꯐꯝ ꯊꯣꯛꯇꯦ, ꯄꯤꯛꯂꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯍꯦꯂꯤꯅ ꯐꯥꯎ ꯃꯈꯣꯏꯕꯨ ꯀꯤꯔꯝꯗꯦ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯃꯁꯨꯅꯨꯄꯥ ꯍꯦꯂꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯆꯨꯝꯕꯅꯤ, ꯍꯦꯂꯤꯅ ꯃꯈꯣꯏꯕꯨ ꯀꯤꯔꯝꯗꯦ, ꯄꯤꯛꯂꯤꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯈꯤꯕꯅꯤ, ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯒꯅꯤ, ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯉꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯒꯟꯍꯥꯏꯜꯁꯤ ꯂꯒꯊꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯈꯔꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯇꯣꯔꯕꯤꯅ ꯇꯥꯟꯅꯔꯛꯇꯨꯅ ꯒꯟꯍꯥꯏꯜꯕꯨ ꯀꯧꯔꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯆꯦꯜꯂꯛꯂꯒ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯒꯟꯍꯥꯏꯜꯅ ꯑꯩꯅ ꯈꯟꯕꯗ ꯎꯕꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯕ ꯃꯥꯜꯂꯤ ꯇꯣꯔꯕꯤ, ꯃꯐꯝꯗꯨ ꯂꯒꯊꯥꯒꯤ ꯃꯐꯝ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯩ ꯑꯁꯦꯡꯕꯗꯨ ꯈꯪꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅ ꯒꯟꯍꯥꯏꯜꯗ ꯄꯣꯠ ꯑꯃ ꯄꯤꯗꯨꯅ ꯃꯁꯤ ꯑꯩꯒꯤ ꯏꯆꯥ ꯍꯦꯂꯤꯒ ꯑꯁꯥꯒꯗ ꯄꯤꯌꯨ,
ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯒꯟꯍꯥꯏꯜꯅꯁꯨ ꯑꯩ ꯁꯣꯏꯗꯅ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯔꯕꯤꯁꯨ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯅꯨꯡꯁꯥ ꯌꯥꯝ ꯊꯤꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒ ꯍꯦꯔꯜꯒꯁꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯍꯥꯏꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯂꯤ꯫ ꯅꯤꯡꯊꯧ ꯍꯦꯔꯜꯁꯨ ꯉꯁꯤꯗꯤ ꯑꯣꯂꯥꯐꯅ ꯃꯅꯤꯡꯇꯝꯕ ꯃꯤ ꯑꯃꯒꯨꯝ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯕꯤꯌꯣꯟꯅ ꯑꯣꯂꯥꯐꯇ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏ ꯑꯅꯤꯅꯁꯨ ꯌꯥꯔꯦ, ꯑꯇꯩ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧꯁꯤꯡꯗꯁꯨ ꯋꯥꯐꯝꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯀꯧꯕꯅ ꯐꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯂꯥꯐꯅ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯟꯅꯅ ꯂꯣꯏꯅ ꯃꯐꯝꯁꯤꯗ ꯀꯧꯗꯨꯅ ꯊꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯂꯥꯐꯁꯤ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯃ ꯈꯟꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯁꯤꯟꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧꯁꯤ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯇ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯂꯤꯡ ꯑꯁꯤꯗꯒꯤ ꯑꯦꯞ ꯑꯁꯤꯕꯨ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯟꯕꯤꯌꯨ꯫